मैम खुरमजरी हौजरी लेजेब मफम असि खांगबोक अखोगी खांगबोक रिलीफ कैंप दा लेबिरिबा अखोई इचे-ichal सिंग अदुगा इतैम सिंगना मसाना खुदना साजबा अखोगी पोथोक हाइतारे अखोई खुदना साजबा बेग अमदि तोंगान तोंगानबा पोलमना सिंग मैमदा शेयर तौहनजरिंग ngasi वीडियो से सेमजबनी अदुगा मणिपुर से लेबिरिबा नुसिजरबा प्रजा meeyamna खांगबोक रिलीफ कैंप दा लापिदना कोई रिलीफ कैंप मनुंगसिदा लेबिरिबा अखोगी इचे-ichal अदगी इमा सिंग मैमना साबिरिबा अखोई खुदना साजबा पोलमसिंग असि कोई leibiyu हाइदना Kangleipak Tengbang loop KNTL gi maikaidagi meeyam gi mafamda apin tawjari meeyamda iche-ichal singna saba aduga iche-ichal sing adubu najaraga meeyamda koi thamoi koiba paudam khara meeyamda share tawjage aduna ngasigi video asi semjabani angom ombi sangita ai sugunu dagi ni Khangabok Relief Camp laiba kyam cha tha kya sugage Relief Camp sila pase sida khon lai je June gi kunipan ko kuntret kunipan asida gi dum lai re ya sida May June ko hoji lai bi si family kun lai bi brother tai bagi isa sing isa na kaya no ai meeyam sakta piram family punna lai isa ahom ne no pi ani no pa ma Maroi Relief Camp sta laibda hoji si paisa thokpa yaba sen tholam bi si kai sina ge da meeyam dum tam bi tai hoji so khulliat de na sumai de meeyam ko sen thok lambi lai ta dia da ne da meeyam ta tham hana kauna su yam saram me ko dei di dum si je training tawhiba matung da gi di dum si sina khara dum sare toy na di hoji sa je meeyam ta hon bi ne ga sakta pi ne ge no to sina khoi gi angang sum tummaga leibagi mong ne thagat pi mamai da yengan ko ke ma to adum paisa fresh hai ta meeyam da koi na yon bakan da sei mo na sara matung da meeyam yon ba ka mu ni si ji ai hana sabadi ko rabbit kumba adegi cat kumba dog kumba sai ba adugi price de dum lupajonga yole aduga matam di sina amu adudi nongmada su loiba ngame ko adu sidi numit ni phadana lolabada numit ni di jange set na yon bra na tunga smai piece am dum yole piece am da kya mo sang yon ge adum 550 hai ado 500 admaina dum di laure meeyam ne nungshibiduna ko kare ha position adu de matang wan biro te dagi si su lo le do magi aina khara jacket kumba khara listen gi ge dawbane tupi ga hapaga si haji lo li ni sina magi clock je swai bu lon khini dagi mai masam amung tongana smaina hapakhini maman ki chakchadam lo de mana changchalam na dum mana re adu mama da training to si ni kaya ni maksang to bi hana yum da ge hera bi na tabra kosi lon ba budi heiba adu sumaina khoi gi mi amagi part oina sum sagalak pasidi training khara di tawgi ado akhoina training to bakan dana kaino oina tawre cat kumba rabbit kumba dog kumba lon ba se si sina sum aina adu lon ba hairam ni na sum wakhanna sizu dum lon ba yani na khalaga dum wakhanna lon gi bai tare si se aina YouTube ta kai da sum khara yengjaraga hai tare mamang da kaya mak sabi la ge aduga mi na kaya lobi la ge hana phanam di sagre mela da su phanam di ole phanam di sagre kun tra mu ki sang di sagre hoji sia to pagi lobi na ba demand ne de shu hai bi ra ku lai dabra laiye si ngasi je date 1 si da logi ha bane loi ngam draba ai sugunu dagi ne ning thaujam thoibi ning thaujam mo ai ji chahi hufu ga manga sure sida laiba dagi mora saba da lising tara maya de tek tek tale hana de isa nungai ringai da di numit ni gumba humni gumma sumai changi hujikti sum ai khaunau da su kano tip ya romina wangang baganda nam da ya dabra wangang kana namdra di lon senti adu si yauromina sai chum mukthok muksin dawdu sayengi sarusi ga tipsi ga samnari ni na ko aina tipsi nungai ra oyana numi mangani su changi adagi mari ni su changi taruk ni su changi mai hum tawe sugunu de he irang thokpada
kano akhoi laikai hana mai thara ineba tang kunnipangi kano nongalamdai jadi akhoi yumcha ena asum nei phone tawra adai wakan ji am nungai teba arim lauthok de ok lauthok de adagi akhoi ada laijaba mora gumba kari gumba kaga lonjaraga ai ranai kitang thamjaba lauthok de adagi ijanipa nasu mai nupi si mamit operation anirak taweba anirak tawbasigi magi akhoi mitti kari haitare re gumba kapnaba ngasai paisa ji punna puthokpa ngamoidamnina ma marupsu khara yaubnina haina mana pakhi da so hapchinba adu ma su yumdu kai su tawroyena kano tang kun tare si da wangda angang leibida akhoi maudina angang nai la udara zatuba ada aina bu hai bungo yungi paisa nong chal dang kano pura chatpra ima asina kai su tawroy haraga ma so adu ma ne chatpa ahing ngalamdai yum de kai pulap tha 시기제 ꯑꯩꯈꯣꯏ ꯄꯦꯟ ꯍꯣꯜꯗꯔ ꯑꯣꯏꯗꯣꯏꯅꯦꯕ ꯀꯣꯂꯣꯝ ꯀꯩꯀꯥ ꯍꯥꯞꯅꯉꯥꯏꯒꯤ ꯑꯗꯒꯤ ꯁꯥꯕ ꯂꯣꯏꯕꯗ ꯎꯍꯟꯕꯤꯌꯨꯅꯦ ꯃꯌꯥꯝꯗ ꯁꯥꯕ ꯂꯣꯏꯕꯁꯦ ꯁꯤꯒꯨꯝꯕ ꯗꯤꯖꯥꯏꯟꯁꯦ ꯁꯤ ꯑꯅꯤꯁꯦ ꯑꯣꯏꯗꯣꯏꯅꯦꯕ ꯁꯤꯁꯤꯒ ꯀꯌꯥꯗ ꯌꯣꯟꯒꯦ ꯁꯤ ꯃꯣꯏꯅ ꯑꯗꯨꯝ ꯀꯩꯅꯣ ꯇꯧꯕꯁꯨ ꯌꯥꯎꯔꯦ 100 ꯄꯤꯕꯁꯨ ꯌꯥꯎꯋꯦ ꯑꯗꯒꯤ 50 ꯄꯤꯕꯁꯨ ꯌꯥꯎꯔꯝꯃꯦ lupa 50 ꯑꯗꯨꯒ lupa 50 ꯗꯒ ꯂꯩꯕꯤꯌꯨ ꯃꯃꯟ ꯃꯇꯤꯡꯅꯗꯦ ꯍꯥꯏꯇꯥꯔꯦ ꯃꯇꯤꯡꯅꯗꯕ ꯑꯗꯨ ꯑꯇꯣꯞꯄ ꯀꯔꯤꯒꯤ ꯑꯥꯏꯇꯦꯝꯗꯤ ꯁꯥꯕ ꯌꯥꯎꯔꯦ ꯑꯗꯨꯒ ꯕꯦꯒꯁꯦ ꯃꯑꯣꯡ ꯗꯤꯖꯥꯏꯟ ꯑꯗꯨꯃꯥꯏꯅ ꯇꯧꯔ ꯁꯥꯏ ꯍꯥꯟꯅ ꯌꯨꯝꯗꯒꯤ ꯍꯩꯔꯛꯄ꯭ꯔꯥ ꯕꯦꯒ ꯁꯥꯕꯗꯨ ꯁꯤ ꯀꯃꯥꯏꯅ ꯇꯧꯒꯦ ꯍꯥꯟꯅꯗꯤ ꯍꯩꯔꯛꯇꯦ ꯁꯤꯗ ꯂꯩꯔꯀꯥꯟꯗ ꯍꯩꯕꯅꯦ ꯂꯤꯐꯀꯦꯝꯗ ꯂꯩꯔꯀꯥꯟꯗ ꯇꯣꯉꯥꯟꯅ ꯇ꯭ꯔꯦꯅꯤꯡ ꯄꯤꯕꯤꯕ ꯇ꯭ꯔꯦꯅꯤꯡ ꯇꯣꯉꯥꯟꯅ ꯑꯩꯈꯣꯏ ꯇ꯭ꯔꯦꯅꯤꯡ ꯄꯤꯌꯦ ꯑꯗꯨꯒ ꯑꯗꯨꯃꯥꯏꯅ ꯇꯧꯔ ꯁꯥꯏ ꯍꯧꯖꯤꯛ ꯑꯩꯈꯣꯏꯒꯤ ꯀꯧꯅꯥꯁꯦ ꯀꯧꯅꯥꯁꯤ ꯔꯤꯂꯤꯐ ꯀꯦꯝꯒꯤ ꯏꯆꯤꯜ-ꯏꯅꯥꯎꯁꯤꯡꯅ ꯄꯤꯕꯤꯕ꯭ꯔꯥ ꯇꯣꯉꯥꯟꯕ ꯀꯗꯥꯏꯗ ꯂꯧꯕꯤꯔꯤꯅꯣ ꯀꯧꯅꯥꯁꯦ ꯍꯣꯏ ꯔꯤꯂꯤꯐ ꯀꯦꯝꯒꯤ ꯀꯩꯅꯣꯁꯤꯡꯁꯤꯅ ꯃꯣꯏꯅ ꯑꯍꯥꯟꯕꯗ ꯑꯗꯨꯃꯥꯏꯅ ꯇꯧꯔ ꯄꯤꯌꯦꯕ ꯑꯗꯣ ꯍꯧꯖꯤꯛꯅ ꯑꯩꯈꯣꯏꯅ ꯑꯃꯨꯛꯀ ꯈꯔ ꯀꯩꯅꯣ ꯇꯧꯔꯛꯄꯗꯨꯅ ꯄꯩꯁꯥ ꯈꯔ ꯊꯣꯛꯂꯛꯄꯗꯨꯅ ꯂꯩꯔꯒ ꯑꯃꯨꯛ ꯇꯧꯋꯦ ꯅꯣꯡꯃꯗ ꯍꯧꯖꯤꯛꯀꯤ ꯁꯥꯕꯤꯔꯤꯕ ꯀꯣꯂꯣꯝ ꯍꯥꯞꯅꯕꯁꯤ ꯀꯌꯥꯃꯨꯛ ꯁꯥꯕ ꯉꯝꯃꯤ ꯅꯣꯡꯃꯗ ꯁꯥꯕꯁꯦ ꯐꯖꯅ ꯁꯥꯔꯗꯤ 3, 4ꯒꯨꯝꯕ 5ꯒꯨꯝꯕ ꯁꯨꯃꯥꯏꯅ ꯂꯣꯜꯂꯦꯕ ꯑꯩ ꯃꯤꯡ ꯂꯩꯐꯝꯅ ꯁꯨꯒꯅꯨꯗꯩꯅꯦ ꯑꯗꯒꯤ ꯃꯤꯡꯅ ꯁꯥꯟꯇꯤ ꯀꯧꯋꯦ ꯆꯍꯤ ꯀꯌꯥꯃꯨꯛ ꯁꯨꯕꯤꯔꯦ ꯆꯍꯤꯁꯦ 30 ꯈꯔ ꯍꯦꯜꯂꯦ ꯏꯆꯥꯁꯤꯡ ꯑꯉꯥꯡꯁꯤꯡ ꯌꯥꯎꯔꯦꯕ ꯌꯥꯎꯔꯦ ꯑꯉꯥꯡ ꯀꯌꯥꯃꯨꯛ ꯑꯉꯥꯡꯁꯦ ꯑꯃꯅꯤ ꯅꯨꯄꯥ ꯑꯃ ꯁꯤ ꯕꯦꯒ ꯃꯌꯥꯝꯁꯦ ꯉꯁꯥꯏꯒꯤ ꯕꯦꯒ ꯃꯌꯥꯝꯁꯤ ꯍꯥꯏꯐꯦꯠ ꯃꯌꯥꯝꯗ ꯏꯇꯩꯃꯅ ꯁꯥꯏꯖꯇ ꯎꯍꯟꯕꯤꯌꯨꯅꯤ ꯁꯤꯒꯤ ꯗꯤꯖꯥꯏꯟꯁꯦ ꯁꯤꯁꯤꯁꯨ ꯁꯥꯏꯌꯦ ꯑꯗꯒꯤ ꯑꯗꯨꯒꯤ ꯕꯦꯒ ꯃꯃꯜ ꯃꯌꯥꯝꯗꯀꯣ ꯃꯃꯜꯁꯨ ꯀꯌꯥꯃꯨꯛ ꯌꯣꯟꯒꯦ ꯁꯨꯝ ꯇꯥꯛꯄꯤꯔꯝꯃꯨꯅꯤ ꯃꯃꯜꯁꯦ 500 ꯌꯣꯟꯕꯁꯨ ꯌꯥꯎꯋꯦ ꯑꯗꯒꯤ 100 ꯌꯣꯟꯕꯁꯨ ꯌꯥꯎꯋꯦ ꯑꯁꯤꯒꯤ ꯂꯩ ꯍꯛꯄꯁꯤꯁꯨ 100-500 ꯑꯗꯨꯝ ꯌꯣꯟꯕꯁꯨ ꯌꯥꯎꯋꯦ ꯃꯌꯥꯝꯅ ꯍꯦꯟꯅ ꯅꯨꯡꯁꯤꯕꯤꯗꯕ ꯃꯉꯥꯏꯔꯦꯀꯣ ꯌꯥꯝ ꯐꯖꯔꯦ ꯃꯊꯪ ꯎꯍꯟꯕꯤꯌꯨꯅꯤ ꯑꯗꯒꯤ ꯁꯤꯁꯤꯅ ꯍꯦꯟ ꯕꯦꯒꯁꯤꯅ 250 ꯌꯣꯟꯕꯁꯨ ꯌꯥꯎꯋꯦ 200 ꯌꯣꯜꯂꯦ ꯁꯤꯁꯨ ꯌꯥꯝ ꯐꯖꯔꯦ ꯈꯔ ꯆꯥꯎꯕꯁꯨ ꯌꯥꯎꯔꯤ ꯁꯤ ꯃꯊꯪ ꯎꯍꯟꯕꯤꯌꯨꯅꯤ ꯃꯌꯥꯝꯗ ꯑꯗꯨꯁꯨ ꯉꯁꯥꯏ ꯀꯣꯂꯣꯝ ꯍꯥꯞꯄꯩꯗꯣ ꯑꯣꯏꯗꯣꯏꯔꯣ ꯀꯣꯂꯣꯝ ꯍꯥꯞꯄ ꯑꯗꯨꯝ ꯌꯥꯔꯦ ꯑꯗꯨꯝ ꯑꯇꯩ ꯄꯣꯠ ꯍꯥꯞꯄꯁꯨ ꯑꯗꯨꯝ ꯌꯥꯔꯦ ꯁꯤꯁꯨ ꯑꯗꯨꯝ ꯐꯖꯔꯦ ꯑꯗꯣꯈꯔ ꯆꯥꯎꯕꯁꯨ ꯌꯥꯎꯔꯦꯀꯣ ꯁꯤꯒꯤ ꯑꯆꯧꯕꯁꯤꯅ ꯀꯌꯥ ꯁꯤ ꯑꯆꯧꯕꯁꯤꯗꯤ ꯀꯌꯥꯃꯨꯛ ꯑꯣꯏꯗꯣꯏꯖꯥꯠꯅꯣ 700 ꯁꯨꯃꯥꯏꯅ ꯌꯣꯜꯂꯦ ꯑꯗꯨꯒ ꯁꯤ ꯃꯌꯥꯝꯅ ꯁꯤ ꯎꯍꯟꯕꯤꯔꯛꯄ ꯃꯌꯥꯝꯁꯤꯁꯨ ꯂꯩꯔꯦ ꯕꯦꯒ ꯃꯆꯥ ꯑꯃꯁꯨ ꯌꯥꯎꯔꯤ ꯌꯥꯝ ꯅꯨꯡꯁꯤꯕ ꯁꯤꯒꯨꯝꯕꯩ ꯃꯑꯣꯡꯗꯨꯁꯨ ꯑꯗꯨꯝ ꯁꯥꯏꯕ ꯑꯗꯨꯒ ꯑꯄꯤꯛꯄꯗ ꯃꯤꯅ ꯍꯦꯛ ꯌꯦꯡꯕꯗ ꯌꯥꯝ ꯄꯥꯝꯅꯔꯅꯤ ꯑꯗꯨꯅ ꯃꯃꯜ ꯀꯌꯥꯅꯣ ꯍꯥꯏꯕꯤꯔꯛꯄ ꯃꯌꯥꯝꯗ ꯁꯤꯁꯤꯅ 150 ꯁꯨꯃꯥꯏꯅ ꯌꯣꯜꯂꯦ 150 ꯆꯍꯨꯝ ꯌꯣꯜꯂꯦꯕꯀꯣ ꯑꯗꯨꯒ ꯁꯤꯗꯁꯨ ꯑꯃ ꯂꯩꯔꯦꯀꯣ ꯉꯁꯥꯏ ꯑꯃ ꯁꯥꯏꯠ ꯇꯧꯔ ꯃꯥꯜꯂꯦ ꯑꯗꯨꯅ ꯀꯌꯥ ꯌꯣꯟꯕ ꯁꯤꯁꯤꯅ 500 ꯁꯨꯃꯥꯏꯅ ꯇꯧꯋꯦ ꯍꯧꯖꯤꯛꯁꯤ ꯁꯤꯒꯤ ꯁꯥꯔꯤꯕ ꯕꯦꯒꯁꯤꯡꯁꯤ ꯃꯄꯨꯅ ꯂꯧꯕꯤꯅꯕ ꯃꯤ ꯂꯩꯔꯕ꯭ꯔꯥ ꯑꯗꯨꯒ ꯍꯧꯖꯤꯛꯁꯤ ꯂꯩꯇ꯭ꯔꯤꯕ꯭ꯔꯥ ꯑꯗꯨꯝ ꯃꯣꯏ ꯂꯥꯛꯄꯗ ꯑꯗꯨꯝ ꯂꯧꯔꯝꯕꯁꯨ ꯌꯥꯎꯋꯦ ꯑꯗꯒꯤ ꯑꯩꯈꯣꯏꯅ ꯗꯤꯁꯤꯗ ꯇꯧꯔꯒ ꯑꯗꯨꯝ ꯊꯥꯕꯁꯨ ꯌꯥꯎꯋꯦ
ꯈꯔ ꯀꯥꯏꯗꯒꯤꯅꯤ ꯍꯧꯖꯤꯛ ꯍꯧꯖꯤꯛꯁꯤ ꯉꯁꯥꯏꯒꯤ ꯀꯩꯒꯤ ꯁꯦꯟꯊꯣꯛ ꯂꯝꯕꯤ ꯍꯥꯏꯇꯥꯔꯦ ꯔꯤꯂꯤꯐ ꯀꯦꯝꯞꯁꯤ ꯂꯩꯕꯗ ꯀꯩꯒꯤ ꯁꯦꯟꯊꯣꯛ ꯂꯝꯕꯤ ꯑꯣꯏꯅ ꯇꯧꯕ ꯌꯥꯝꯅ ꯁꯦꯟꯊꯣꯛ ꯂꯝꯕꯤꯁꯦ ꯕꯦꯛ ꯅꯨꯡ ꯁꯥꯕ ꯈꯣꯠꯄ ꯑꯗꯨꯝ ꯇꯧꯋꯦ ꯑꯩꯈꯣꯏꯁꯨ ꯑꯗꯨꯝ ꯑꯗꯨꯒ ꯁꯔꯀꯥꯔꯅꯁꯨ ꯑꯗꯨꯝ ꯖꯣꯕ ꯀꯥꯔꯗꯀꯤ ꯀꯥꯔꯗ ꯁꯥꯕꯤ ꯑꯗꯒꯤ ꯁꯥꯕꯤꯗꯅ ꯖꯣꯕ ꯀꯥꯔꯗꯀꯤ ꯄꯩꯁꯥ ꯐꯪꯍꯟꯈ꯭ꯔꯦ ꯑꯗꯒꯤ ꯂꯦꯕꯔ ꯀꯥꯔꯗ ꯁꯥꯔꯒ ꯑꯩꯈꯣꯏ ꯂꯦꯕꯔ ꯀꯥꯔꯗꯀꯤ 5,500 ꯑꯃꯁꯨ ꯐꯪꯍꯟꯈ꯭ꯔꯦ ꯑꯗꯨꯁꯨ ꯍꯧꯖꯤꯛꯁꯨ ꯑꯗꯨꯝ ꯂꯣꯟ 50,000ꯒꯤ ꯊꯥꯖꯤꯜꯂꯒ ꯆꯪꯉꯛꯀꯗꯧꯕꯒꯤ ꯑꯗꯨꯝ ꯂꯩꯔꯦ ꯆꯪꯗꯤ ꯆꯪꯉꯛꯇ꯭ꯔꯤ ꯑꯗꯨ ꯇꯣꯉꯥꯟꯕ ꯍꯥꯟꯅ ꯑꯩꯈꯣꯏ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯍꯛꯁꯦꯜꯒꯤ ꯀꯥꯔꯗꯅꯆꯤꯡꯕ ꯀꯩꯀꯩ ꯑꯗꯨꯝ ꯁꯥꯔ ꯂꯩꯔꯕ꯭ꯔꯥ ꯑꯗꯨꯒ ꯑꯗꯨ ꯍꯛꯁꯦꯜꯒꯤ ꯀꯥꯔꯗꯇꯣ ꯍꯟꯗꯛ ꯁꯥꯅꯤꯅ ꯉꯔꯥꯡ ꯅꯍꯥꯟ ꯉꯔꯥꯡ ꯁꯒꯣꯜꯁꯦꯟꯗ ꯂꯥꯛꯑꯝꯃꯦ ꯃꯊꯪ ꯁꯒꯣꯜꯁꯦꯟ ꯑꯃꯨꯛ ꯂꯥꯛꯄꯗ ꯁꯥꯅꯤꯅ ꯍꯥꯏꯔꯝꯃꯦ ꯑꯩꯒꯤꯗꯣ ꯏꯆꯥꯅꯨꯄꯤꯒꯤ ꯑꯙꯥꯔꯗꯣ ꯁꯣꯏꯔꯝꯃꯕ ꯑꯗꯨꯗꯤ ꯁꯤꯗ ꯆꯠꯂꯒ ꯁꯦꯝꯗꯣꯛꯑꯒ ꯁꯥꯁꯦꯅ ꯍꯥꯏꯔꯝꯃꯦ ngasi ꯐꯥꯎꯕꯗ ꯑꯩꯈꯣꯏꯒꯤ ꯔꯤꯂꯤꯐ ꯀꯦꯝꯞꯇ ꯂꯩꯕꯤꯔꯤꯕ ꯏꯃꯥꯁꯤꯡ ꯏꯆꯦꯁꯤꯡ ꯏꯇꯩꯃ ꯃꯌꯥꯝꯁꯤꯅ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯒꯤ ꯕꯦꯛ ꯂꯣꯟꯕꯒꯤ ꯁꯦꯟꯊꯣꯛ ꯂꯝꯕꯤꯁꯤꯗ ꯄꯩꯁꯥ ꯀꯌꯥꯃꯨꯛꯇꯤ ꯇꯥꯜꯂꯝꯒꯗꯧ ꯃꯥꯟꯒꯦ ꯍꯥꯏꯗꯤ ꯑꯝꯇ ꯊꯝꯕꯤꯌꯨ ꯃꯌꯥꯝꯁꯤꯅ ꯏꯆꯦ ꯍꯥꯏꯇꯥꯔꯁꯨ ꯑꯩꯒꯤ ꯏꯅꯥꯎꯅꯨꯄꯤ ꯍꯥꯏꯇꯥꯔꯁꯨ ꯃꯌꯥꯝꯁꯤꯅ ꯂꯣꯜꯂꯛꯄꯗ ꯂꯨꯄꯥ 2.5 ꯃꯨꯛꯀꯤ ꯄꯣꯠꯇꯤ ꯌꯣꯜꯂꯦ ꯇꯣꯉꯥꯟꯕ ꯁꯤꯒꯤ ꯃꯇꯥꯡꯗ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯑꯩꯈꯣꯏ ꯊꯧꯕꯥꯜꯒꯤ ꯗꯤꯄꯨꯇꯤ ꯀꯃꯤꯁꯅꯔ ꯑꯩꯈꯣꯏ ꯁꯥꯔ ꯗꯤꯁꯤꯅ ꯍꯥꯏꯇꯥꯔꯦ ꯗꯤꯁꯤꯅ ꯑꯆꯧꯕ ꯊꯧꯗꯥꯡꯁꯤ ꯑꯣꯏꯅ ꯂꯧꯕꯤꯔꯤꯕ ꯊꯦꯡꯅꯖꯔꯦꯕꯀꯣ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯔꯤꯂꯤꯐ ꯀꯦꯝꯞꯁꯤꯗ ꯂꯩꯕꯤꯔꯤꯕ ꯍꯥꯏꯗꯤ ꯃꯌꯥꯝꯁꯤꯗ ꯍꯥꯏꯇꯥꯔꯦ ꯂꯩꯃꯤꯟꯅꯕ ꯃꯇꯝꯗ ꯑꯇꯩ ꯊꯃꯣꯏꯅꯨꯡꯗ ꯃꯌꯥꯝꯁꯤꯅ ꯍꯦꯟꯅ ꯅꯨꯡꯉꯥꯏꯇꯕ ꯄꯦꯟꯗꯕꯒꯗꯤ ꯂꯩꯕ꯭ꯔꯥ ꯃꯣꯏ ꯎꯗ꯭ꯔꯤꯉꯩꯁꯤꯗ ꯑꯩꯗꯤ ꯍꯪꯍꯧꯔꯤꯅꯤꯀꯣ ꯁꯤ ꯃꯇꯥꯡꯗ ꯐꯣꯡꯗꯣꯛꯄꯤꯔꯝꯗꯣꯏꯅꯤ ꯀꯔꯤꯝꯇ ꯄꯦꯟꯗꯕ ꯀꯔꯤꯝꯇ ꯂꯩꯖꯗꯦ ꯁꯥꯔ ꯗꯤꯁꯤꯅꯁꯨ ꯑꯩꯈꯣꯏꯒꯤꯗꯃꯛꯇ ꯌꯥꯝ ꯋꯥꯅ ꯍꯣꯠꯅꯕꯤ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯑꯩꯈꯣꯏꯒꯤ ꯏꯅꯥꯎ ꯏꯄꯥꯁꯤꯡꯁꯤꯅꯁꯨ ꯚꯣꯂꯨꯟꯇꯤꯌꯔꯉꯩꯁꯤꯅꯁꯨ ꯏꯃꯥꯇ ꯏꯃꯥꯒꯨꯝ ꯏꯇꯩꯃꯇ ꯏꯇꯩꯃꯒꯨꯝ ꯈꯜꯂꯒ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯑꯩꯈꯣꯏꯁꯤ ꯂꯨꯅ ꯆꯥꯟꯅ ꯇꯧꯕꯤ ꯃꯌꯨꯝꯐꯥꯎ ꯊꯥꯗꯣꯛꯑꯒ ꯁꯤꯗ ꯀꯗꯥꯏꯗ ꯀꯔꯤ ꯁꯣꯏꯈꯤꯗꯒꯦ ꯍꯥꯏꯅ ꯑꯗꯨꯝ ꯌꯦꯡꯁꯤꯟꯕ ꯈꯣꯠꯆꯤꯟꯕꯁꯦ ꯑꯗꯨꯝ ꯇꯧꯕꯤ ꯃꯣꯏꯅꯁꯨ ꯃꯌꯥꯝꯗ ꯍꯧꯖꯤꯛ ꯊꯣꯛꯏꯕ ꯏꯔꯥꯡꯁꯤꯒ ꯃꯔꯤ ꯂꯩꯅꯅ ꯑꯗꯒꯤ ꯍꯧꯖꯤꯛ ꯏꯔꯥꯡ ꯌꯥꯝ ꯊꯣꯛꯑꯦ ꯑꯗꯨ ꯃꯌꯥꯝꯗ ꯊꯝꯕꯤꯅꯤꯡꯕ ꯏꯇꯩꯃꯒꯤ ꯋꯥꯈꯜꯂꯣꯟ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒ ꯃꯌꯥꯝꯗ ꯐꯣꯡꯗꯣꯛꯅꯤꯡꯕ ꯋꯥꯐꯝ ꯂꯩꯔꯒꯁꯨ ꯑꯃꯨꯛꯇꯪ ꯃꯌꯥꯝꯗ ꯁꯦꯌꯔ ꯇꯧꯕꯤꯌꯨ ꯑꯩꯅ ꯍꯥꯏꯖꯅꯤꯡꯕꯗꯤ ꯂꯥꯟꯁꯦ ꯑꯃꯇꯪ ꯂꯣꯏꯁꯤꯟꯍꯟꯕꯤꯌꯨ ꯍꯥꯏꯖꯔꯤ ꯑꯩꯈꯣꯏꯁꯨ ꯁꯨꯝ ꯂꯩꯕꯗꯤ ꯌꯥꯗꯕꯅꯤꯅ ꯌꯨꯝꯗꯁꯨ ꯑꯗꯨꯝ ꯂꯩꯅꯤꯡꯉꯦ ꯍꯥꯏꯇꯥꯔꯦꯅꯦ